Manipur gi irang India government na thokan banate furup ani gi marakta thokpa irang ne haina Kiran Rijiju na phongdokre Manipur gi wathok na traga thokliba irang asi India government na thokan banate amate India government gi mayokta horakpa issue sunate masidi masil manaw ani gi marakta furup ani gi marakta thokpa ni haina Union Parliamentary Affairs Minister Kiran Rijiju na phongdokre ngarang ANI na lawba interview amada Union Minister Kiran Rijiju na mathaki wafam asi phongdokladuna mahakna hai Manipur da karigi irang thoklibano amadi Manipur da Prime Minister karamba matamda satkani haiba wafam singa se aikoina khangba ngamba nate Manipur da mamang thakta thokiba struggle khudima ase underground dagi oiba yai militant singi oiba ihaw adu lainga ki mayokta ni ngasi Manipur da thokliba ihaw amadi irang asdi state ki mayokta horakpa nate akaknabu community amada scheduled tribe status p nabaga mari leinana judicial pronouncement amadagi irang asi thorakhibani Kiran Rijiju na makha taraduna tholakliba irang asida amana amada maral sinaduna achak pamaida gi haibagi thabak tawgumse central government khakta da maral si gumse aikoina ngamba thakta mateng pangkani haibase makhoida khanganduna lakle maana makha taraduna hai aihana MP ama oiringai matamda Manipur da tha mali manga hena blockade tawba thenakhi matam madu da center gi luchingba amata Manipur da chatuna yeksin khide matam madu da wafam asigi matangda mahakna haudoki adubu matam madu gi center lengakna pakhum amata pikhide haina suphondokhi aihak isama Arunachal Pradesh ki nongsup thangbo saruktagi karakpa MP amani awang nongpokta lairiba community sing punna dumak leminari aikoi chamanaba region amada leminari bani aikoi amaga nuksi chanana leminari masini lamda masigi asengba wafam hainasu Union Minister Kiran Rijiju na NI da phongdokhi maana makha taraduna kumja 2024 dagi Manipur da mahusa ge phibam da hanjilakwa haure amadi chaukhat thorangi lambi mang da sangsenba horakle Manipur gi issue asi center government na taraina lawba laite amadi aikoi gi aranba amata laite kumja 2014 da lebaga sida BJP gi lengak laktrengai gi mamangda Manipur da blockade ki saithing ethnic war ethnic conflict kaya thokre sahi kaya thokiba irang sing aduda mioi lising kaya gi punsi pikhamna ki haina sophongdokhe Manipur da president rule thambaga mari leinana proclamation gi matangda parliament ta ahing da khana ki baduga mari leinana hanglakpa wahang amagi pakhumda Union Minister Kiran Rijiju na hai president rule gi ayaba lawnaba khana ki badu ahing da oina khana ki badubu government da maral sifam thokte madu opposition na work amendment bill gi matangda debate tawbagi matam sangna lawkhibana ne haike Sanaroi nupi masa marida molest tawrba coast jail da thajankhre Manipur na yumbu oiduna hantak pangthokiba homphunipan suba National School Games 2024 da weightlifting masana da sarugyaba lakibi maheroi nupi masa marida physical assault amadi molest tawda senabani haina Karnataka gi coast ngarang court putholaba matung jail da thajankhre court na jail da thajankhra coast adu Karnataka gi Sahunagar dagi Ramesh Alaguthekar sahik yangkhai kanipan apokpa Balu Alaguthekar kawi Thasigi Taramathoida Mahana State Adugi weightlifting sanaroi nupi masa mari da physical assault amadi molest tawki haina Youth Affairs and Sports ki director na Imphal Police Station da wakalakibane wakal aduga mari leinana police na coast aduna leramba khumalapa ki boys hostel room number 22 dagi mahapu phagat kibane loinana mahaki mathakta police na pokso ek ki makhada FIR ama lokhatuna duty magistrate ki mamang da puthoklaga police custody da numit tare ni thamlaba matung ngarang amohana court puthoklaga mahakpu judicial custody da remand pi kibani ningsingba yabade Manipur na yombu oiduna yak homphugani pan suba National School Games 2024 adu thasigi taretagi hauraga tarane thoi phawba chathakibani amadi tournament asida Karnataka dagi weightlifting sanaro nupi masa manga saruk yaba lakhibani Ukhrul da lamgi wahauda mi ama siraga manga sokre Ukhrul district ki sangsing khun amadi lungrei phung tang khun anigi marakta lamgi wahaudagi thokiba khana chainabagi thodokta mioi ama laikidre mioi manga sokre laibak thiba thodok adu ngarang nong thilpung anirom tabada thokibani hairi thodok adu hek thokle tabaga makhata na pamdaba thodok sik thoktanaba lainga kamari lainaba singna akanba section thorang lokhat khre hairi thodok adu da laikidrba mioi adu sangsing khundagi Ramyon RK sahi kunthra ga taruk apokpa Ramlung RK kawi hairi khunna sidagi mioi ahum amasu soki soglo mioi ahum adudi Aaron RK sahi kunthra ga taruk Joseph RK sahi yangkhai ga nipan apokpa laikidraba Alungleng RK amadi Peter RK sahi humdraga humdoi apokpa laikidraba Mapangjar kawi hairi Aaron RK oi thangba thabakta sokpani hairi Joseph RK na Kuki yet thangba saruk khadang amadi oi thangba lengjumda soi amadi Peter RK na kokta sokpani hairi atopa asokpa mioi ani aduna lungrei phung tangdagi ni hairi soklaba ani adudi
ꯔꯤꯖꯣꯏ RK sahi kunthraga nipan apokpa mos amadi ningsang RK sahi hompu apokpa khanang RK kawi haidi Rijoi RK ye thangma pambam amadi phaigan da soi amadi ningsang RK na kok amadi pukta soi haidi soklaba sing sangsakta leba Assam Rifles ki post da first aid piraba matung arubu phibam da soklaba sing Imphal da makhata na layeng na bagi dama pukhat kre haidi khul ani asigi akoiba mafam da Ukhrul gi additional DM na Ukhrul gi SDM dinaringam kamaibo executive magistrate oina thaduna makhata na khun ani asida pamdaba thodok sing thoktana ba akan ba section thorang lokhat kre haidi Ukhrul police amadi sangsang police na su pamdaba thodok sing thoktana ba section na yengsin bagi thabak sing sathari haidi panba yabadi matam khara ki mamang da su Ukhrul amadi hondum gi marakta lamgi matang da kanna muknarakpadagi misimina yaukhrabani akiba phanglaba irang thoktuna nongmai kapna bana singba tawkiba matung hojik ingthana lairabasu manungdadi ungkhatnaba lairibani viral video da yawba mioi ani phare police control room na ngasi thorpu serolamada Surjanpur PS ki jurisdiction manung chanba mafam amada afaba makhal gi khochukolai paibagi video viral oirakhibaga mari lenana ngarang police na sensolun sahi kontra amasung lamswan lal tombing sahi kungamapan kawa mioi ani phare haidi Arambai Tengol ga thadau NP gi lusing basinga Guwahati da mifam pangthokre haidi May 3 2023 dagi Manipur da satharaki bakanglop ani gi tamthiraba lan mayok ngaraba yelhaumi maitai puruki miyosing kanduna makhoi gi lanthum ama ata thohandana ba asoba thudang lorokniba Arambai Tengol gi makok thongba lusing ba kharaga thadau NP gi leader kharaga Guwahati da punna phamina duna mifam ama pangthokre haidi mifam asigi matang da Guwahati da base tawba news channel amana phongdorake news channel asigi pauna haibada mifam ase ngarang nungtil pung ama makairom tarak padagi haukibane mefam asida Arambai Tengol gi mahut sinba lusingba mihut mapana saruk yaki hairi Tonga sanduktuna mingchat thihanna bohonarak pasingi mathakta ain gi thabak lokhalagani haina bupen na phongdokre social media da Facebook page WhatsApp na chingbata ngarang viral oiriba aigi ming paksinduna amadi photo hapsinduna India gi Supreme Court ta sathariba audio leakage case amagi matangda aibu petitioner dogi council oi haina lana tonga sanduktuna mingchat thihanna bohonariba singi mathakta ain gi oiba thabak lokhalagani masana khangna upload tawkiba page sing kakthatpiu haina MPCC gi spokesperson advocate Bupenda na phongdokre wafam asi ngarang numidang athengbada Congress baban da pangthokiba pawgi mifam amada phongdokladuna Bupenda na makhata na hai hiram asigi matangda pung kharagi mamangda isagi Facebook page amadi X da mamangda su sengdokre madudi case adugi petitioner amadi respondent animaki maikaidagi aingonda engage torokibasu leite consult tawgibasu leite aduga mataw karamna BJP gi mioi kharana aihakpo amadi Congress party bu singsilaga miyamda lana uhanba illegal oi hiram sigi matangda Manipur ki governor ase pisilagani loinana governor ki secretary DGP chief secretary ki personal number singda WhatsApp ki khuthangda se thakre makhatana India ki president home minister amadi chief justice se thaduna hiram sigi matangda miyeng changpinaba taksilagani haina phongdokhe mahana makhatana phongdokhibuda tonga asina maram oiraga sangbidan ki makhada life protected tawbiu karikoma phatanungda thoglabadi governor BJP amadi mahaka sarminari basingna daita pugadabani ahaka mari leinadaba case da aibu ukil oi haina tonga sandokpa tawbigano upload tawriba singna masa masa gi Facebook page WhatsApp ki admin singna pung 12 gi manungda kakthatpiu kakthathawdaba singi mathakta legal proceeding lokholagani pung kharada mi amagi maming sijinaraga photo hapsinduna viral oihanduna post tawrakhiba singi screenshot loina leire masa masa na khangna hariba posting adu review tawbiu natraga ain gi oiba thabak lokhanaba honaragani haina phongdokhe Jiri da tha tara leraklaba commando sing penadaba yaore hari State asida mayong nariba irang asi laksin nabagidamakta irang ka hena layba district singda state ki home department na thosalamagi makhada atay district singda layriba commando gi team singbo deploy tawduna lakhiba dugi manungchanna Jiribamda atopa district singda gi deploy tawriba commando personnel singi manungda hojik tha tara hena laisilagriba se rotation oina deploy tawhaningbagi apamba phawna rakle pawgi likhunamagi matungina haukiba 2024 ki June 8 taki additional director general of police Law and Order L Kailuna Order Amathutuna Imphal West Imphal East Kaksing Bisnupur Thawal District Tareba Commando IRB Manipur Rifles ki Personnel Sing 2024 ki June 9 ki Jiribamda deploy tawraga lakle adubu hairiba team sing asigi manungda hojik tha tara Jiribamda lerakpa yauri aduga more da tareba commando amadi atai police personnel singde tha ahum khudingi rotation da deploy tawnabasu yawi haire Jiribamda deploy tawriba personnel sing asichu rotation oina tawbiragadi nungai gani haina wafam su phongdorakle
Lengak sem naba Manipur gi MLA kunga tarena PM Modi amadi Amit Shah unanaba thaurang tawkre. Haukiba February tarago hundoida India lengak na Manipur da President rule thamduna state asigi law and order yauna tongan hiram kayada Manipur gi Governor Ajoy Kumar Pala gi khuthangda India lengak na lengak paibu gi thabak asi toktuna thuba matamda Manipur da miyam gi oiba popular government ama semna na ba pandam da Manipur gi MLA kunga tarena New Delhi da chatuna leba asigi Prime Minister Narendra Modi amadi Home Minister Amit Shah ga unaduna taksilagani haidi press na phangba thajaba yaba awangma thangki pawgi lekhun amana hai Manipur da athuba matamda popular government ama semna bagi pandamda Manipur gi MLA kunga tarena New Delhi da chatuna Modi amadi Amit Shah unabagi thaurang tawriba sigi saruk ama oina MLA khara amadi mangjongna New Delhi da camp tawduna lei haina su phungdongnarakle nga sina tawtharakiba saiton gi ising department na sijenaba yai natraga yaroi haina phungdoraktaba laibak thibani haina phungdorakre Susanpur romdagi masu olaba turel gi ising sentharakpada natana paktakna na nga sina tawtharakibagi matangda PHCD na ising sanging tawkhrabasu khunjasingda turel ising asi hu seli natraga sendi haibagi report pibidabana kumbi kendra da miyam sing mi paiba phaunare haidi pausina makhatana haidibadi ngarang ayuk Susanpur romdagi matada gadam phauduna laklaga kumbi kendra ge saiton nganu kon thongtamna amuba machuge ising sentharakpada natana paksana asiba nga su turel da tawtharak Padagi Khunjasing na PHCD department na pau PK pau adu phangbadagi Bishnupur district ki leiba PHCD official sing lak to na ising adugi sample sing collection tawke collection tawkraba sample sing result na simiam da mayek sing na phongdok pida ba habase laibak thibani haina phongdokhe ising asibu makhata na sijenaba yai natraga yade habadu khanglabadagi Khunjasing hena awaba mayoknare Khunjasing na department asigi mihut sing makhata na hangluba matamda hayeng district asigi deputy commissioner amadi PHCD gi makok thongba laklaga amu hanna ising asibu test tawkhigani haina phungdorakle laibak thiribadi achenba ising oibana karigumba ising hu selamba thoglagadi lamdam masiki masing yamlaba miyamda hena awaba oigani haina Khunjasing na pendaba phongdongnarakle Property tax lokhatnaba IMC gi manungda leba yumsingda UPI number napa hokre Imphal Municipal Corporation IMC gi manungda leba yumthong khudingdagi property tax lokhatpa haunaba yum khudimakta unit property identification UPI number plate napa hokre ngarang Imphal Municipal Corporation da mahotki director Ngangom Uttam Kumar na UPIN nameplate napa hokdokpagi thorama mapangthokre thoramadu da wangangladuna mahang hai nameplate asida digit taraga tare na saba unique property identification number UPIN amasung QR code yaugani UPIN gi ihan hanba digit aduna district code oigani ani suba amasung ahum suba digit na town city code oigani mapan suba digit na ownership code oigani aduga lemhoriba digit nipan aduna property serial number oigani haidi mahana makha taraduna QR code asi miyamna scan tawba matamda security reason gi yengduna UPIN dagi hena thogloi adubu official singna special application sizinaduna yengbada lammadugi mapugi digital information sing uba phangani miyamdagi property tax lokhanaba paikhaliba thawrang asina mai pakna changsin bangam labadi sen thunggi resource laitabagi awaba mayok nariba IMC da asauba kudong chaba ama piba ngamlagani hairi masina miyamda hena phaba service pibaga loinana miyamna thengnaba kudong chadaba sing suko khanbada asauba mateng oiragani haiki UPIN nameplate sing asi official sing na yumthong khudingda nappa lakpa matamda miyamna mateng pibiyo loinana UPIN nameplate napagi thabak asi Imphal gi oina hana pangthoklaba matong lemhoriba district sing gi su pangthoknaba honagani haina su Ngangom Uttam Kumar na phungdokhe